NIT Manipur gi tarahumdoi suba convocation city convention na pangtokri NIT Manipur gi permanent oiba campus am athuba matamna pinaba Manipur lengana thorang tawri Chief Minister State amadi nation asibu sakhatpa purakpada National Institute of Technology NIT na thaudang yamna sawna lawri National Institute of Technology NIT Manipur gi permanent oiba campus am athuba matamda thamnaba thorang tawri Institute asigi mai paklaba minor mahiroi sing akan Manipur ama masum sakotlaba mating leba barat ama semgatnaba hotnaba saru yasi haina Chief Minister Yumnam Khemchana phongthokri wapam singa si Imphal gi Palace Compound leba City Convention Center da pangthokpa NIT Manipur gi tarahumdoi suba convocation gi thoramda Chief Minister Yumnam Khemchana phongthokibni thoram aduna mahangna makhatana hai NIT Manipur na laiba asigi naha kya tuan bihiram da mai masing takpi tambiduna laiba asigi yang len saru oiri mai sang asigi lengdraba mafam ama thamba haibasi tangai fadraba thaba amani khalaga lengang athubada mafam ama pinaba thorang tori Basic Bharat 2047 gi manglana si mangphong na bagi damuk mahiloi sing asi semga sagat pratangai fadabalai ngasi degree fanglaba mahiloi sing na hotna duna laiba asi sakhotna ba thaudang lomina si haina su CM na makhata na phongdoki thawra maduga mari lainana mai sang asi gi director professor DBLN Samayazuluna hai ngasi lanthukliba gold medal amadi degree sing asi mahiroi sing na matam kya wan hona jaraki ba kya adugi mahini alumni singi mangolna institute amagi masak taklibani maram aduna ngasi makhal kya gi degree phanglaba mahiroi sing na matung tarakpada laiba asi malem gi thakta sakhot pa purak pa ngamna ba thaudang logadabani institute asina NEP 2020 gi matung ina AI amadi BTech program ahum da ahan boina national accreditations NBA da hapsilakli say sigi oina research paper samago humfugo taru phongkibaga loinana placement offer samaga kuntragni thuida mahiroi samaga mapan na lupa lakh mapan dagi yankai ga mate fawgi package oigada offer sing phangma ngamkhiani su paus da makhatari lamdam asida lairiba mahiroi sing scholarship ki kanaba du phangnaba matam sana form thajinduna kanaba sing adu Loubiyu director Waisuras Pre-matric amadi post-matric ki scholarship ki khudong chaba phangdriba mahiroi sing scholarship ki form lakdiba September thagi tang 13 phawgi manungda form thajinduna scholarship asigi kanaba sing mahiroi sing Loubiyu haina Minority Affairs and OBC and SC Department gi Director Yumnam Suras na phongdorakli wapam asi Manipur lenga ki I pawge loisingam oiriba Directorate of Information and Public Relations DIPR na sinduna Imphal gi Nitepat su thekta leiba Directorate asi office ta pangthokpa mid di press committee lainana phongdokibani Director Yumnam Suras na makhatara duna hai lamdam asida lairiba mahiroi sing na phangba yabe scholarship ki form matam sana thajinduna kana bising adu Loubiyu loinana saliba sai English ngani ga kunga ki oina pre-matric amadi post-matric ki scholarship ki form thajinbagi matam September tang 13 phawgi manungda thajinduna scholarship asigi kana ba mahiroi sing Loubiyu loinana scholarship asigi piriba form thajinbagi matam adu phawba mahiroi sing na form thajilaktabana maram oiraga form thajinbagi matam sangdokpa sina official sing awabo henbadana tana matam sana scholarship ki senpa mahiroi sing yahona na bohona bada matam thinta leki magna makhatana phongdokhibada CM Larik Haiminasi haiba program asi financial year 2025-26 ki oina approve tawduna laireba coaching center tarada han apply tawduna lairiba mahiroi puna lisinga maga nifuni masigi manungda pre matric ki mahiroi satrega kunamadi post matric ki mahiroi sahunga kunasi tha taruki oiba remedial coaching tawgani hairiba coaching asida pre matric amadi post matric ki oina OBC amadi SC ki mahiroi sing khudong chaba pigani loinana internally displaced person IDP sing ki oina entrepreneurship and scheme development program ESDP gi scheme as financial year 2023-24 amadi 2024-25 skill training pangthoktuna toolkit sing training sing di yantokre loinana financial year 2025-26 ki oina su skill training tawnabagi mari leinabasingda taksinduna beneficiary lising amaga sahunga humko humdoi khudong chaba pinaba state plan ni yaw hen phongdokhi Chief Minister na Sainik School gi officiating principal amadi Muay lovers and player organizing mute kangbu gonakre Chief Minister Waikem Sanga Sainik School Imphal gi officiating principals Lieutenant Colonel Dr. Syam Kishan
TP Minister की Secretary unaduna wari sakri unabadu Manipur Bharat की Vice President lakna bigi sem sari bisingi matana kumna khana ki hari masigi sumatakta Sainik School Imphal की packet piyaba tuan basuka thorang ki thabak singju khana ki sarkar gi maike digi school asida pangba yaba mating pangduna state asigi mahairoi singbo laiba asigi tungi yumbi oihona ba school asigi asoba thodang lei hen Minister na phongtok ki hari amaram all Manipur Muay Lovers and Prayer Organization की मीट कांग बुगा मगस मिनिस्टर का मार्क सेक्रेटरी तो नखरे organization असिना हौरक लिबा अंगांग सिंगदा मसाना सिगी मतंगदा ताकपी तंबीबी की पैखत लिबा थबक सिंगो से मिनिस्टर न सिंगताखी सरकार सिना हौरक लिबा नहा सिंगबु सना खोना बिगी लमदा पुकनिंग संगनबा तुआन थौरांग क्या पैखतुना लाकली मखाता नसु थौरांग क्या पैखतुना हौरक लिबा नहा रोल सिंग मणिपुर अमदि लैबा सिगिदा मिंगसत पुरंगना होनगदबने हैना से मिनिस्टर न फोंदोखी हैरि NRC update tawdringai da census pangthuna bo khotnarabdi mahairoi sing akan makhongjang sangsingani musu NRC update tawdringai da census pangthuna bo khotnarabdi mahairoi sing akan makhongjang sangsilagan hana Manipur University Student Union musugi cultural secretary angom daisina Manipur lenga section wathamrakti just and fear delimitation JFD student wing sinduna NRC update before census haiba banners ngi makada ngasi Kanchipur leiba Manipur University ki main gate mamang satakhiba mahairoi singi wakat mipam amada wapam asimak na phongdokhibani wakat mipam madura mahak na makhata na hai ngasi lamdam asida mitop miansa kya na maram oiraga lamdam asiki yelomi kya lanjena duna relief camera sangjapam lauraga awaba phibam amada lainari IDP sing thingna ba awaba sing si mahairoi khunaina taraina lawdi maramaduna kanglon kaina sangsilakhiba mitop miansa sing ningthina khandokpagi thabak paikhatuna IDP sing si masa gi mayumda laitana lehelaba matamda census asi pangtokpiu kariguma lenga na miyam amadi mahairoi sing gi kholaw sing asibu na thaiduna namduna thamlaga census pangthokna bohonaraklebadi mahairoi sing gi maikeiri gi akan mokhongjang kya sangsinga ki khudthona khiba thawdok condemn tawi Haukiba August amagi numidang wairam pung mangaga makhairum taba matamda None district ki khopum area da NSCN-IM amasum ZUF anigi marakta khuthona khibagi thawdo do akan mamong da kandem tawi NSCN-IM amasum ZUF animak Zilangrong community ki miyoing aktani maramaduna asiguma hingsa ki thawong sing asi makhata na sathadana ba khopum area village authority ki makeri ki appeal tawi hari sirolasina makhata na hari bana NSCN-IM amasum ZUF anigi marakta ngahak laitana khuthona bigi thawdo asi yaningde nakal anigi marakta ngahak laitana umkhanna bigi thawdok thokpa asina thajana ba manghanba angang singa masum sahi yamlab ahal singa wakal gi aki tuzung ba pokhan ba yauna soka thorangi thabak singa apan pi maramadur NSCN-IM amasum ZUF anigi marakta makal amategi oiba kutokna bigi thawdok lep yauna miyam gi punchida kudong thiba nangba yaba thawdo amata tawridabani nakal anigi marakta lairiba khena bising wan thok leiba mongda wari batai sanaduna warusin purangna bohona biu Zirang miyam gi marakta unity purangna ba hona mengsi santi purangna ba hona ba haibisi aswan bigi khudam ama nati peace haibisi thauna miyam gi aningba amasum daita dugi khwaidi gi wangba expression aduni loinana masagi jati gi miyam bu nungsigadabani wari sanaduna unity purangna ba hona siaki EMRS hostel gi mahairoi singning thina pizza pithak tawdaba masum yengsindabigi mayok inquiry tawnaba commission na khangkhri Loktak project ki Zaifulung da leiba EMRS hostel gi mahairoi singning thina pizza bithak tawdaba masuma koi gi yeifa thorang sing pungphana pekhatabaga mari leinana Manipur Child Right Commission gi makedi gi mari leinari bachu champu DC masum Tribal Affairs and Hills ki director da khudak ta inquiry tawduna pungni fugani pan gi manungda madugi action taken report piraknaba khankhri Loktak project ki Zaifulung da leiriba Ekalpia Model Residential School EMRS ki hostel da leidiba mahairoi singning thina pizza pithak tawdre amasung makhoi yeifa thorang sung pekhatre haibigi watho asigi matangda commission gi maikedi gi Commission for Protection of Child Right Act ki section 14 gi makhada su moto cognizance amalakatre preliminary report ki matung ina residential school asida leiriba mahairoi amasung staff singi pihiba sana thakna ba polam singa si kona da badigi sa ba thakpada award pa kya leiri sana thakna bigi stock loi khibadigi haukiba numi kharani gi matam asida hostel asida leiriba sing breakfast pidre habigi report leiri hostel asigi mahairoi khara medical treatment gi mathau tab kya leiri mahairoi khara amadi makoi gi health
nutrition amasum atay mathau tabasing ningthina paikhatpidabadagi mama mapasing mayumda pukre thawong asi angangsinggi health dignity amasum right to sound sething pibani maram aduna commission gi maikaidigi hiramasiga mari lainari basingda yengsinna ba amadi makogi mathau tabasana thanaba polam health care afaba thaknabi ising laifam sapam amasum mathau taba servicing adu pina bakhangali residential school asida lairiba mahiroi sing amasum staff sing aduga pidi basana thanaba polam sing aduga sanabra haibdo siging singadabani masigi awat lairiba sing sigi matangda sabsana khangdoktuna masida lapses natragana negligence laiba thengnarabadi madugi daita adu fix tawgadabani Sursan DC amasum Tribal Affairs and Health gi Director na pungnifu ni pani manungda masigi sabsaba report adu commission asida pikhalakadabani hairi Loktak ki fumdi marak tigi khulai kaya marum fagali Bisnupur district ki Moirang police station ki manung sana laiba Loktak part ki Sendra sing mana ki fumdi marak tigi security forces nang khulai kaya marum fukat khari phagala bu khulai sing adu di magazine jaw .32 ki pistol ama SBBL gun ama .22 ball action rifle ama magazine ga loina ba Jefferson rifle ama magazine ga loina ba local made CMG carbine mapan local made MP mangani amasum local made lethot gun ahom pompi gun ani IED packet taru asina singbasini hari social media site oriba Manipur police ki maikaidagi thadorakpa Facebook dagi warol kharada tangmari thanipan English ngani ga kunga taru haibadi ngasi Manipur police na civilong NI37 lom dagi NSCN-IM ni haina singnaba sankhai thungkhai siana balut patawba kaimai PS tamelung district ki manung sanbadi hairiba mioi fagat pangamne hairiba phagalaba mioi NAC gaiswalung ngaumai sai nifuga manga balok village balok tamelung district gi ne duga jobgangoi sai kungama pan civilong part 2 toksem sub division tamelung district gi ni aduga makhoi digi cadre bullet ama amasum apun senpam oina lupa lising kungani thoi aduga baufing communication set ani maga sajarga loina fagat pangam khieri humfuga mathoi suba saklam khongsat ka mari lainana pangthokliba regeneration month ka mari lainana Bisnupur district ki manung sana laiba school sing Advanced Intermediate College Moirang Loktak Christian Model High School Moirang St. Xavier Higher Secondary School Moirang New Model Public School Moirang Diligence Public School Moirang Loubiyu School Moirang Idol Academy Kumbi School Kumbida BP Prekesor Moirang Themnasu hanga Marchers Day 2026 Regeneration Man kaya mari lainana wafam kya phongdokhi academic campaign asigi saruga mo oina Imphal East District ki manung sana laiba Brighter Academy School the M Sumaya Loisangi Vice President amadi Oza Minalini na mayai tangbal lauduna campaign sakhi hairiba academic campaign as the Vice President Naurem wangambana ngasi lengak subli pariba miyambu lusingduna pugadawriba miyamgi mihut oiriba sing asina miyamgi yaifanabagi ihul khangna ngasi phawbada kadai phawba thabak thausil yalibagi nainaba mathau tai tungi amirol singidamak yaifanabagi lengak thausil haitabana khunai sigidamak ihau kayama hokri thawai kayama thakri matamatamgi ngehangya ki yanaba honaduna lakli oroisin phangdaba isu kyana mangna tadun lairi mikha pondana iromdom leps bangamna bigidama wakhal miyengsu maning tamna khanba mathokte education asida matamatam yueba laiba khunai gi issue kya si lamjing lam tak pibigi tangai faraktri haina academic campaign gi si saru am oin emsu for self reliance Manipur high theme asida yumpham oidun worol kya phongtokhi loinana campaign asigi makhasa tharakpa oina Imphal West district ki manung sana laiba Lilong Higher Secondary School South Point School of Science the Imphal Public School IPS Premier English School hairiba mahiroisang sing sida salam sangkhon Secretary General MSU Headquarter Lusingba Makhatan Imphal West District Committee ki BP Sujatana academic campaign pangthokpagi nungyoeba wan thokloinana haukraba puari thawdok asina miyoiba khunai sida piba bilu sigi matangda mahiroisingda mamal yamlabu wafam kyasu phongdokki haina paus ta makhatana phongdorakle du tentan asumna myamna thamjagi hausikoi nadi myam paus matang se lusinjarage mas makhata banau ba update myam puna ngai minasi